ahan mamukta danga se Diamond Radio gi talk show ma khaktang khoina puduna laksari ngasige talk show sidai khoina ahan ba Leima gi Khongthang amadi ahan ba Poirei Chanu haiba sigumlaba akhoi gi athoi hentana bagi sigumba thoroma magi yamna khoi gi furup sigi oiba aduga Kanglup sigi oiba ahan boina pangthorok liba makhal amani aduga masigi matang de khoi gi Diamond Radio gi studio da lingsin biduna leire khoi gi daina mayang lambam Todo Hendona Miamna Sakanglabi International Model Loinana Social Activist Aduga Hari Basigi Su Adum Yamna Silang Mushida Daitalo Biribi Ani Subada Linksin Bire Kugi Sunita Leima Cultural Activist Aduga Kugi Ikai Komnajaraba Kugi Mutum Ozamaniton Mangang Cultural Activist Asishu Kui Studio Linksin Biduna Leire Loinana Isorjit Chandam Equigi Leimagi Khongthang Haribasigi organized the Wisum Diet Lobby Division Sisu Studio the Linksin Biduna Lady Linksin Bidaponomapo Diamond Radio Makatigi Taraham Nokcheri Loina Hanbada Laksege Quigi Chal Dynamayang Lamamda Equigi Leimagi Khongthang Aduga Haribasimasi Torum Sigi Hanbasuni Pantokadorishi Masi Karamba Timda Hadikaramba Wakalondo Noisagi Kazitam Kondopio Leimagi Khongthang Hariba contest asi Akuina Akuigi Manipurgi Wangbuda Kundaduna Laikraba Meitei Ningol Leima Singi Akuigi Chatna Pantha Chatna Kanglon Adagi Magi Fizet Laiting Adagi Yum Kamaina Pangani Machakaram Yokani Kunai Ama Kamaina Simgani Hibasina Chingba Kangmina Ba Oina in a show se Sinjaban Aduga Chal Huziki Hariba Mopamsida Dana Kuigi Poirei Chanu Siju Chamana Batim the Hizabdari Nico, Masigishu, Tetana Mutambi, Hosigido Mina. Poirei Chanu Hariba, Sishu, Akogi, Yum Pandriba, Chanura Singna, Magi, Magishu Chana Pantamayama, Lay Hizaniba, Adumayam, the Sukamina Oina, Sishu, Leima Khongthanga, Chapmane, Adubu Mogina Kari, Aduga, Chanugina Gay Habuda, Mayam Kangmina Oina, Sinjavan. Aduga masi pangtoko doriba si lakadoriba kuge November gi tangtara aduga pangtoko da mafam na chingba masigi details aduga yawbugi kuge thorom sidi yawning bagi aduga masigi chahi natraga madugi ani maksi goiba pulap samlapama maduma thambi kuge Leima ga Khongthang hariba so asi Shillong da kuge chahi kunigi ningol chakauba tause adugi ningol chakauba Asiga Marie Lainana, Ningol Chakobaki, Toba Numisida, Pangtukcha Doribani, Lagliba November Gitang Tara, Pumanga, Sida, show as a Pangtukcha Gadamni, Shillongi State Library Holder, Pangtukcha Gadaba. Hariba Sigi, Quigi, Tongabe, entry fee Haitarenico, Yaubugi, Sahina Chingba, Lebibra, my git category Sikamai Kamina Lebi. Mayam the Su Matam Suyam Leselaktaba, Aduna, a hand boina, a quina, Mogi di. Chahi age limit laite haizariba adum mau adum Leima ama oiragadi adum participate tawai yai Akhoi pangthok doriba sigumba beauty pageant asigi athoiba Leima lupa lising kun first runner up lupa lising tara manga second runner up lupa lising tara aduga khoi subtitle sing da khoi gi oiba loan haitare ko isagi khoi gi purup sig oiba loan da ahan ba da khoi akhang kan bi Leima lupa lising manga migeng sangkhon bi ningthi bi samlang ningthi bi Khongthang aduga ningthi bi thogolon ningthi bi saban ningthi bi miyam ne yabi haibni sing bashita su khoi gi lupa lising manga adugi kano khoi gi price su thammi haiba ko khoina tajaba khoi form si ujaba matam da haitare adu chamana na si junga saigi Poirei Chanu gi de so hariba price si chamana na lebibra hoi mane aduga ani shubda mu laksege khoi gi oja mutum maniton manga cultural activist pangthok dor besu ma Leima gi Khongthang amadi ahan ba Poirei Chanu gi matang da haitare masi gi wakhalon amadi masi khajik miyam dam ta thambio masi yam nungai ba Khongthang amani haitare Manipurda masi kaya tongnadri mafalda te da tawdana Delhi gumba kai gumba de tawdana Manipurgi nupi singna saruk yaruraga maduda athoiba makoka oirakpa yam yawre hojik lai ba wafam di akhoi organizer singi wakhalon haitare makhoi wakhalon ji yengjaba nainajaba matamda masi yam interesting oiba area ni haitare Meitei nupi sing si yum pala matungda hojik si mapanda thabai ngangi tawbani khangde aduga khundadan leigi khangde mayam ama leiri basing si khoi Meitei gi ai Meitei ni Meitei nupi ni haibagi wakhalon je kauthokraga mafam dugi akhoi satnabe de adapt option gi ba
ꯃꯐꯝꯗꯨꯒꯤ ꯆꯠꯅꯕꯤꯗ ꯑꯗꯨꯝ ꯆꯨꯁꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯨꯁꯟꯅꯅ ꯂꯩꯈꯤꯕꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯗꯥꯏꯅꯥꯅꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯩꯃꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯟꯇꯦꯟꯁ ꯑꯃꯒ ꯁꯤꯜꯂꯛꯄꯁꯦ ꯌꯥꯝ ꯃꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯉꯥꯏ ꯐꯗ꯭ꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯁꯤꯅꯤ ꯃꯄꯥꯟꯗꯕꯨ ꯂꯩꯔꯣ ꯃꯅꯤꯄꯨꯔꯗꯕꯨ ꯂꯩꯔꯣ ꯑꯩꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯁꯤ ꯑꯩ ꯃꯩꯇꯩꯁꯤ ꯑꯩ ꯃꯩꯇꯩꯅꯦꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯤꯅ ꯑꯗꯣ ꯃꯩꯇꯩꯁꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤꯁꯤ ꯑꯗꯨꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯣꯟꯁꯤ ꯈꯛ ꯉꯥꯡꯉꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯆꯠꯅꯕꯤ ꯉꯥꯛꯄ ꯇꯥꯏ ꯑꯩꯒꯤ ꯐꯤꯖꯦꯠ ꯉꯥꯛꯄ ꯇꯥꯏ ꯑꯩꯒꯤ ꯌꯨꯝꯕꯥꯂꯣꯟ ꯉꯥꯛꯄ ꯇꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯔꯣꯟ ꯉꯥꯛꯄ ꯇꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯒꯤ ꯆꯠꯅꯕꯤ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯨꯟꯅ ꯉꯥꯛꯑꯀꯥꯟꯗ ꯃꯩꯇꯩꯗꯣ ꯃꯩꯇꯩꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯐꯤꯖꯦꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯆꯠꯅꯕꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯄꯨꯟꯁꯤꯔꯣꯟꯗꯨꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯩ ꯃꯩꯇꯩꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨ ꯉꯥꯏꯔꯦ ꯃꯁꯛ ꯃꯥꯡꯉꯕ ꯁꯛꯇꯝ ꯌꯥꯎꯗ꯭ꯔꯕ ꯃꯩꯇꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯛꯇꯝ ꯌꯥꯎꯗꯕ ꯃꯩꯇꯩ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤ ꯂꯥꯛꯄꯁꯤꯗ ꯃꯁꯤ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯗꯥꯏꯅꯥ ꯍꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯀꯟꯇꯦꯁ ꯑꯃ ꯇꯧꯔꯒ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯩꯇꯩꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯃꯆꯠ ꯃꯌꯥꯝꯗꯣ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ 21st ꯁꯦꯟꯆꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯀꯔꯤꯒꯤ ꯌꯥꯝ ꯑꯆꯧꯕ ꯋꯥꯐꯝ ꯂꯥꯛꯅꯕ ꯃꯇꯝꯁꯦ ꯋꯥꯍꯪ ꯂꯥꯛꯅꯕ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯃꯁꯤ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯑꯣꯏꯅ ꯍꯤꯡꯁꯤ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯁꯤ ꯃꯩꯇꯩ ꯑꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯐꯨꯔꯨꯞꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯆꯠꯅꯔꯝꯗꯕ ꯈꯔ ꯍꯧꯖꯤꯛꯇꯒꯤ ꯍꯣꯡꯉꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕꯗꯒꯤ ꯃꯁꯤ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯍꯤꯁꯇ꯭ꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅ ꯃꯁꯤ ꯑꯇꯣꯞꯄ ꯃꯥꯏꯌꯣꯟ ꯑꯃꯗ ꯆꯠꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝꯁꯤ ꯁꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯀꯟꯚꯔꯠ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯑꯣꯏꯔꯣ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯑꯣꯏꯔꯣ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯂꯣꯏꯅ ꯃꯔꯥꯏ ꯆꯥꯏꯊꯔꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯈꯔ ꯈꯔꯗꯤ ꯁꯤꯒꯨꯝꯕ ꯁꯤꯜꯂꯛꯄꯁꯤꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗ ꯑꯣꯏꯔꯣ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯣꯏꯔꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯈꯪꯈꯤꯕꯒꯤꯔ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯒꯤ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯐꯤ ꯊꯥꯕꯒꯤ ꯈꯣꯠꯄꯒꯤ ꯌꯥꯎꯏ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯌꯥꯎꯏ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕꯒꯥꯏꯁꯦ ꯄꯨꯟꯁꯤꯜꯂꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯧ ꯑꯣꯏꯈ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛꯁꯦ ꯁꯤꯒꯨꯝꯕ ꯃꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯈꯛ ꯇꯝꯕ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯗꯁꯨ ꯄꯨꯜꯍꯜꯂꯒ ꯃꯈꯣꯏꯗꯁꯨ ꯈꯪꯍꯟꯕꯒꯤ ꯃꯆꯥꯛ ꯀꯩꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯔꯤ ꯃꯁꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯒ ꯊꯝꯕꯤꯔꯒꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯣꯖꯥ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯇꯨꯝꯃꯨꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯨꯝꯃꯨꯕꯅꯦ ꯃꯩꯇꯩꯅ ꯂꯩꯈꯥ ꯇꯥꯕꯁꯦ ꯃꯩꯇꯩꯅ ꯇꯨꯕꯁꯦ ꯂꯥꯏꯅꯤꯡꯗ ꯇꯨꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯌꯥꯝꯕꯗꯤ ꯃꯩꯇꯩꯒꯤ ꯃꯥꯏꯌꯣꯟ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝꯁꯤ ꯂꯩꯕꯅꯦꯅ ꯂꯧꯖꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤ ꯅꯠꯇꯅ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯦ ꯑꯍꯣꯃꯤꯌꯥ ꯑꯣꯏꯔꯣ ꯆꯨꯇꯤꯌꯥ ꯑꯣꯏꯔꯣ ꯕꯨꯇꯤꯌꯥ ꯑꯣꯏꯔꯣ ꯗꯤꯃꯥꯁꯥ ꯑꯣꯏꯔꯣ ꯀꯥꯔꯕꯤ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤ ꯃꯩꯇꯩꯗ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯒ ꯃꯩꯇꯩꯅ ꯍꯣꯡꯉꯛꯄ ꯈꯣꯡꯊꯥꯡꯗꯨꯗ ꯌꯥꯝꯅ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯅꯤꯡꯊꯧꯔꯣꯟ ꯀꯌꯥꯒꯤ ꯍꯥꯛꯇꯛꯇꯒꯤꯁꯨ ꯂꯩꯔꯛꯏ ꯑꯗꯨꯅ ꯆꯔꯧ ꯃꯔꯧꯅꯗꯅꯒ ꯂꯩꯔꯝꯃꯤꯕꯁꯦ ꯁꯤꯒꯨꯝꯕ ꯃꯩꯇꯩꯒ ꯆꯔꯧ ꯃꯔꯧꯅꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯥꯝꯖꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯩꯇꯩꯅ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡꯗ ꯇꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯑꯃꯨꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗꯒ ꯍꯟꯖꯤꯜꯂꯛꯇꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯁꯤ ꯅꯧꯅꯒ ꯊꯤꯒꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯗ ꯑꯗꯨꯝ ꯆꯤꯡꯃꯤ ꯐꯨꯔꯨꯞ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯀꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯁꯤ ꯇꯨꯝꯃꯨꯕꯅꯤ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯛ ꯁꯛꯇꯝ ꯑꯃ ꯂꯩꯖꯔꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗꯅꯤ ꯃꯌꯥꯝ ꯀꯟꯚꯔꯠ ꯇꯧꯅꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯕꯨꯅꯨꯡꯒꯤ ꯂꯟ ꯍꯥꯏ ꯂꯣꯟꯗꯥꯁꯤ ꯇꯥꯕꯨꯅꯨꯡꯒꯤ ꯂꯟꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯧꯁꯥꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯇꯥꯕꯨꯅꯨꯡꯒꯤ ꯂꯟꯁꯦ ꯊꯧꯁꯥꯗꯕ ꯃꯇꯝꯗ ꯀꯩꯗꯧꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯨꯔꯨꯞꯇꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯃꯥꯡꯖꯈꯤꯅꯦꯕ
ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯤꯁꯤ ꯃꯥꯡꯈ꯭ꯔꯦ ꯀ ꯍꯥꯏꯁꯤ ꯀꯩꯗꯧꯕꯗꯩ ꯃꯥꯡꯈ꯭ꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯕꯦꯡꯒꯣꯂꯤꯒꯤ ꯆꯩꯁꯨ ꯑꯃ ꯕꯦꯡꯒꯣꯂꯤꯒꯤ ꯂꯣꯟ ꯕꯦꯡꯒꯣꯂꯤꯒꯤ ꯈꯥꯎ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯦꯡꯒꯣꯂꯤꯁꯤ ꯑꯣꯏꯅ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯟꯕ ꯇ꯭ꯔꯤꯄꯨꯔꯤꯗꯣ ꯑꯗꯨꯅ ꯇ꯭ꯔꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯑꯣꯏꯈꯤ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯁꯦ ꯇꯞ ꯇꯞꯅ ꯕꯦꯡꯒꯣꯂꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯕꯦꯡꯒꯣꯂꯤ ꯀꯜꯆꯔꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯐꯤꯕꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯛꯏꯕ ꯀꯟꯚꯔꯠ ꯇꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯗ ꯍꯣꯡꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯀꯟꯚꯔꯠ ꯇꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯀꯩꯀꯩ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄꯥꯝꯖꯔꯦ ꯍꯣꯡꯉꯦ ꯑꯩꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯩꯒꯤ ꯆꯛꯆꯥ ꯌꯨꯊꯛꯇ ꯍꯣꯡꯉꯦ ꯑꯆꯨꯝꯕꯁꯦ ꯍꯥꯟꯅ ꯅꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗꯒꯤ ꯑꯅꯧꯕ ꯇꯣꯉꯥꯟ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯦ ꯃꯁꯛ ꯃꯥꯡꯉꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤꯅꯦꯅ ꯎꯔꯒ ꯂꯩꯔꯛꯑꯦꯕ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯤꯗ ꯑꯣꯏꯔꯁꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯔꯝꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯔꯝꯗ ꯑꯣꯏꯔꯁꯨ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯑꯣꯏꯔꯁꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯍꯤ 300 ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯛꯇꯝꯁꯤꯗ ꯊꯧꯁꯥꯔꯨꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯗꯩꯗ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯄꯁꯤꯅꯤ ꯍꯧꯖꯤꯛ ꯂꯨꯔꯤꯁꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯀꯩ ꯂꯩꯔꯝꯒꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯩꯔꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯕꯥꯂꯣꯟ ꯄꯨꯟꯁꯤꯂꯣꯟ ꯑꯗꯨꯒ ꯁꯤꯟꯁꯨꯂꯣꯟꯁꯤꯅꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯧꯅꯔꯤꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯂꯧꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯨꯝꯕꯥꯂꯣꯟꯅꯦꯅ ꯂꯧꯅꯩꯌꯦꯕ ꯄꯨꯟꯁꯤꯔꯣꯟꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯨꯟꯁꯤꯔꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯁꯦ ꯑꯣꯟꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯁꯤꯅ ꯏꯁꯥꯒꯤ ꯏꯅꯥꯠꯇ ꯂꯥꯏꯅꯤꯡꯗ ꯁꯛꯇꯝꯗ ꯀꯟꯚꯔꯠ ꯇꯧꯔꯤꯕ ꯃꯤꯔꯣꯟꯁꯤꯅ ꯃꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤ ꯑꯆꯨꯝꯕꯁꯦ ꯀꯩꯅꯣꯁꯤ ꯈꯪꯗ꯭ꯔꯤꯑꯕ ꯈꯪꯗꯕꯅ ꯑꯌꯥꯝꯕꯅꯦꯕ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯂꯧꯈ꯭ꯔꯦꯕ ꯂꯥꯜꯂꯦ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯌꯨꯝ ꯑꯃꯒꯤ ꯏꯃꯨꯡꯗꯨꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯒꯤ ꯊꯝꯐꯝ ꯇꯧꯐꯝ ꯂꯥꯏ ꯈꯨꯔꯝꯐꯝ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯡꯒꯥ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯐꯝꯒꯗꯕ ꯑꯩꯒꯤ ꯅꯤꯉꯣꯜꯅ ꯇꯨꯝꯒꯗꯕ ꯄꯤꯕꯥꯅ ꯍꯤꯞꯀꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯁꯛ ꯈꯪꯕ ꯁꯪꯒꯣꯏ ꯃꯈꯥ ꯁꯪꯒꯣꯏꯗꯅ ꯀꯔꯤ ꯊꯝꯅꯤ ꯑꯋꯥꯡ ꯁꯪꯒꯣꯏꯗ ꯀꯩꯗꯧꯅꯤ ꯑꯗꯨꯒ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯀꯩꯗꯧꯅꯤ ꯀꯥꯁꯦ ꯃꯨꯟꯅ ꯈꯪꯕ ꯃꯗꯨꯒꯤ ꯂꯣꯟ ꯃꯌꯥꯝ ꯃꯗꯨꯒꯤ ꯔꯨꯜ ꯃꯌꯥꯝꯗꯣ ꯅꯤꯌꯣꯝ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯟ ꯀꯥꯡꯂꯣꯟꯗꯣ ꯃꯗꯨ ꯈꯪꯕꯗꯨꯕꯨꯅꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕ ꯍꯥꯏꯁꯦ ꯁꯤꯕꯨꯅꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯁꯦ ꯑꯅꯗꯔ ꯄꯨꯟꯁꯤꯂꯣꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯑꯩꯁꯦ ꯃꯊꯪ ꯑꯩ ꯆꯥꯎꯃꯅꯤ ꯑꯗꯒꯤꯗꯤ ꯑꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯗꯅ ꯆꯥꯎꯔꯛꯇꯅ ꯑꯗꯒꯤ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯗꯅ ꯏꯆꯥ ꯏꯁꯨ ꯃꯗꯒꯤ ꯑꯃꯨꯛ ꯑꯩ ꯁꯤꯕ ꯃꯗꯒꯤꯗꯤ ꯁꯤꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯐꯤꯔꯣꯏ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯐꯤꯉꯝ ꯐꯤꯔꯣꯏꯁꯦ ꯁꯤꯕꯧꯒꯤ ꯂꯩꯔꯤꯕ ꯇꯥꯡꯀꯛ ꯃꯌꯥꯝꯁꯦ ꯖꯔꯅꯤ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯁꯦ ꯃꯁꯤꯗꯩꯗ ꯌꯨꯝꯕꯥꯂꯣꯟꯁꯤꯗ ꯃꯈꯜ ꯑꯅꯤ ꯂꯩ ꯌꯨꯝꯕꯥꯂꯣꯟ ꯑꯆꯧꯕ ꯍꯥꯏꯕ ꯑꯃꯒ ꯌꯨꯝꯕꯥꯂꯣꯟ ꯃꯆꯥ ꯍꯥꯏꯕ ꯑꯃꯒ ꯃꯁꯤꯒꯤ ꯄꯣꯛꯄꯗꯒꯤꯅ ꯑꯩꯒꯤ ꯐꯤꯔꯣꯏ ꯐꯥꯎꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯕꯨꯅ ꯌꯨꯝꯕꯥꯂꯣꯟ ꯃꯆꯥ ꯄꯨꯟꯁꯤꯔꯣꯟ ꯃꯆꯥ ꯀꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯑꯩꯅ ꯃꯤꯀꯞꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤꯕꯨ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯀꯧꯏ ꯀꯌꯦꯟ ꯌꯦꯟꯅ ꯈꯣꯡꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯍꯥꯏꯁꯦ ꯌꯦꯟꯅꯤꯗꯤ ꯊꯋꯥꯏꯕꯨꯅꯤ ꯊꯋꯥꯏꯁꯤꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛ ꯍꯦꯛ ꯇꯨꯝꯃꯨꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯣ ꯃꯗꯨꯕꯨ ꯌꯦꯟ ꯈꯣꯡ ꯑꯍꯥꯟꯕ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯌꯦꯟ ꯌꯦꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯒꯤꯅ ꯃꯊꯪ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄꯥꯡꯉꯨꯔꯒ ꯍꯣꯔꯦꯟ ꯇꯨꯝꯕꯒꯤ ꯑꯩꯅ ꯐꯃꯨꯡꯗ ꯍꯤꯞꯄ ꯃꯇꯝꯗꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯕꯨꯅ ꯄꯨꯟꯁꯤꯔꯣꯟ ꯑꯆꯧꯕ ꯀꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯟꯁꯤꯔꯣꯟꯒ ꯌꯨꯝꯕꯥꯔꯣꯟꯒꯒꯤ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯚꯔꯠ ꯇꯧꯔꯛꯏꯕ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯑꯃ ꯆꯪꯉꯦꯕ ꯌꯦꯡꯉꯣ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯒꯦ ꯌꯨꯝꯕꯥꯂꯣꯟꯒꯤ ꯀꯦꯔꯦꯛꯇꯔꯗ ꯀꯔꯤ ꯌꯥꯎꯒꯦ ꯀꯥꯟꯗ ꯃꯀꯨꯒ ꯃꯃꯧꯒꯁꯦ ꯁꯣꯛꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯍꯣꯡꯉꯛꯏꯕ ꯄ꯭ꯔꯖꯦꯟ ꯇ꯭ꯔꯦꯟꯁꯤꯗ ꯃꯀꯨꯒ ꯃꯃꯧꯒ ꯁꯣꯛꯅꯕꯁꯤ ꯌꯥꯗꯦ ꯁꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯕꯕꯥ ꯕꯥꯖꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯂꯧꯕꯤꯔꯝꯃꯣꯅ ꯃꯆꯥꯗꯨ ꯃꯀꯨꯕꯣꯛꯇ ꯗꯥꯏꯔꯦꯛ ꯄꯤꯁꯜꯂꯤꯑꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯗꯤ ꯃꯀꯨꯒ ꯃꯃꯧꯒ ꯆꯥꯛ ꯆꯥꯃꯤꯟꯅ ꯇꯥꯔꯒꯗꯤ ꯄꯩꯌꯥ ꯑꯃꯅ ꯈꯟꯗꯣꯔꯤꯕꯅꯦꯕ ꯄꯩꯌꯥ ꯑꯝꯇ ꯑꯣꯏꯁꯨ ꯊꯝꯗꯣꯔꯤꯕꯅꯦꯕ
adagi makuzina phamenda phamdana leiba matamda mamung no pijina chatkadaba karamba mongda chatkani karamba mongda tholakani adagi sa ising puna maksina saga doiba sa ising je mamung no pidon honarakpa matamda karamba mongda honagani haibuna chingba khogi yumbal yum amagi manungda yumdugi manungda leigadaba character mayam yumbalon mayam se akhoi awon ba pami ba ngasi gi miron sina khangdaba haitare aduna masi khangminna ba ma changne adagi atopa amna mu chingmi tamiga akhoi ga se thadokna ba yaroi chingda leiriba tongan tongan ba frup sing nauna khulu khunhongak panatana khunda minaktana leira aba mi sing se akhoi ji yelhongmi masen haitare frup sing haitare yelhongmi se kari haino hai kanda mu khangoi dorimne hoi yelhongmi na haidoriba ai se yelhongmi se kari haino khangoi doine leishem non dei laurini se Meitei gi leishem non leijari je sidagi korong nong namit tha thon misar shemak puse masin ihanan semi masibu na koina nong ho haira khangnei adagi malem amuk sheme malem je sembaji buna koina leiho haira khangge malem jida taibang thawai panba asat pasat ta mayam je amuk shemak pudu yelho kaweba hai yeli di thawai buni ko thawai pan mayam lerak pudu yelho ko madu gi yelho ba matam do ngai do adagi leira aba mini haidana ko yelho mi hairi ne ba adu yelho mi ji kai haino je koi khangoi doi ne adu mai to dana yelho frup leiminai bijing se masigi manungda la ise atongan ba amau yaudeba akhoi gi aina haije doni sahi sahum longgi mamang da leiramba khoi gi matam dugi leingak tuna akhoi gi torami bijing dugi mahai ne ba khoi no ji tongan ga uri se aduna mase akhoi tongan ba manate amatani aduna akhoi punamak se chingda khundaram bani tamda kumak pa ka je akhoi gi puari na mayek sheng na tai karamna tamda kumak khibano chingda kamai khundarami chingda akhoi punamak khundarami haibagi khudam di kaino ha kanda akhoi se Chingu khoyum lai mayam lai reba aduna bu khoina umang lai da ibudau ko risine moi macha masuni hairi ne ba singda moi punamak si loi khunda adagi tam tam na khoi tai bang mi samdare ba singu khoyum lai mayam je singda khunda thangjing ju singdon dani kauru ju singdon dani ma jing ju singdon dani singdon awang sing mayam singida tongan ba lai pham ama lai ama le hori je sina khoi khunthok lon do ta ine adagi macha masu oiba khoi mayam tam na khunda aduna singmi yellow singmi purup singa akhoi yellow purup singse masida leina ba mari se aduki matik aruba mari thadok na ba yada ba mari leinai aduna masigi mari ka je hoji khongai ba khoi miron sina masi munna khangda na emotion da ahong ba ji pura chat khragadi akhoi punam ke laibak thibu oine aduna isile nau singse masak khangna munna masak khangna akhoi awan ba da khoi khongthang ba mathau tai na ai haini ngasagi mari leina bo wafam singjam haibire aduga pangthokadoriba siguma leimagi khongthang amadi Poirei Chanu hairiba sing asida ngasagi akhoi gi chana kanglon ga mari leina na maugi bo oiro aduga yumba labi aduga yum pandribi sing makhoi da so haitare pangthokadoriba sidai sidasu makhoi da so khangan daba yadabagi wakhalon haitare masigi paring sida liglam sida karigumba pangthoktringi mangoina na class kumba haigadra khangan dabagi macha kum sadum yaubibra mase hoi masi organizer sing nadi masi yaubagi pau pibire yawena haijatare aduna masi yaubusi phai maram di kai no har kanda akhoina tawdoi thabak to blind shoot na taw reality da lak ba haitare aduna masi reality da yamna tawbusi summen khali akhoi ge hojiki yum palaba nupi amasung pandribe nupi singda akhoina hojiksi akhoi gi chanabi da yam lobom khaglerame nupi sing phanik loi sheli da phanik loi sheli sidaida akhoi gi nupi sing sina leishana mani masage ahongba do khangani masage lining da la ani adoisu nupi sing sina yam khangja da wam khag leiri masi kaino har kandadi yum pandri be nupi di phanik mapan yaudaba je set pa sunga yade mapan yauba set kedam ni haisi si kawgram music market ta ju phanik mapan yaudaba na hena seli hai yoli hai tare hajabi gi ni khangdi kai tohi da bani adagi yum palaba nupi sing su mapuroi be le di phanik mapan yaudaba set pa yade phanik mapan yaudaba set pa yadri si kari haino har kandadi lukra phanik ni nang lukra bi oining abra hanging madu set pa matan ma lukra bi oining abra oirabra hai bajini lai questions masi nunglon da so ma lei pandadi wafam ju sine si mangjung na khangan ba ma thau tai adagi nupi sing sina seng na ha ba da akoi gi Meitei nupi si lei yam sin ba yam chan nei
ꯌꯥꯝꯅ ꯃꯔꯨꯑꯣꯏꯅꯁꯨ ꯂꯧꯅꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯂꯛꯄꯗ ꯂꯩ ꯆꯤꯟꯕ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩ ꯂꯩꯁꯥꯕꯤꯅ ꯂꯩꯁꯦ ꯀꯔꯣꯝ ꯆꯤꯟꯅꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯤ ꯍꯣꯏ ꯍꯣꯏ ꯂꯩꯁꯥꯕꯤꯅ ꯂꯩꯁꯤꯅ ꯅꯥꯆꯣꯝꯁꯤ ꯀꯧꯏꯀꯣ ꯂꯩꯁꯤꯁꯨ ꯅꯥꯆꯣꯝ ꯍꯥꯏꯕ ꯑꯃꯒ ꯁꯝꯖꯤꯔꯩ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯈꯦꯠꯅꯩꯌꯦꯕ ꯅꯥꯆꯣꯝ ꯍꯥꯏꯔꯒꯗꯤ ꯁꯤꯡꯒꯜ ꯂꯩ ꯑꯃꯈꯛ ꯑꯣꯏꯅꯦꯕ ꯅꯥꯗ ꯊꯦꯠꯀꯅꯦꯕ ꯑꯗꯨꯒ ꯁꯝꯖꯤꯔꯩ ꯍꯥꯏꯔꯒꯗꯤ ꯂꯩ ꯃꯈꯜ ꯑꯍꯨꯝꯗꯩ ꯇꯥ ꯌꯥꯗꯦꯕ ꯑꯗꯨꯒ ꯁꯝꯕꯨꯜ ꯁꯤꯗ ꯊꯦꯠꯀꯅꯦꯕ ꯁꯝꯕꯨꯜꯗ ꯊꯦꯠꯄꯗꯨꯗꯤ ꯑꯣꯀꯦ ꯌꯥꯔꯦ ꯃꯗꯨ ꯁꯝ ꯂꯩꯈꯠꯇꯣꯏꯁꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯅꯗ ꯂꯩꯈꯠꯀꯗꯧꯅꯤꯅ ꯁꯝꯖꯤꯔꯩꯁꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯊꯦꯠꯀꯅꯦꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯅ ꯊꯦꯠꯀꯗꯧꯔꯤꯕ ꯅꯥꯆꯣꯝꯁꯦ ꯑꯣꯏꯗ ꯊꯦꯠꯇꯣꯏꯔꯦ ꯌꯦꯠꯇ ꯊꯦꯠꯇꯣꯏꯔꯦꯁꯦ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝꯅꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯅꯤ ꯈꯪꯗꯦ ꯏꯄꯟ ꯃꯌꯥꯝꯁꯤꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩ ꯂꯥꯡꯕꯅ ꯑꯗꯨꯝ ꯆꯠꯅꯔꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯀꯥꯟꯗꯗꯤ ꯂꯩ ꯆꯟꯗꯣꯜ ꯀꯥꯟꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈꯤꯕ ꯋꯥꯅꯤ ꯃꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯂꯩ ꯂꯥꯡꯕꯗꯨꯅꯤ ꯂꯩꯁꯦ ꯂꯧꯔꯒ ꯃꯥꯏꯁꯤ ꯀꯔꯣꯝꯗ ꯊꯦꯠꯇꯣꯏꯅꯣꯁꯤ ꯈꯪꯗꯗꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯑꯝꯗ ꯍꯦꯛ ꯊꯦꯠꯆꯟꯕꯤꯒꯤ ꯆꯠꯅꯕꯤ ꯂꯩꯌꯦꯕ ꯇꯁꯦꯡꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦꯕ नुपा युम पालब नुपा अमना लैसे थेटके हाई तारदी ओइदा थेटकने नुपी युम पालब नुपी अमना लैसे नादा थेटके हाई तारदी येता थेटकने आइगी ओइगी लमथांग दो लै हाइरिनी सि थेलिस ओइ थेलिस नुपी जिन आइगी येतके लमथांग दो लै हाइनी येता थेटोइस अदैदा ngसाइगी लैसाबिदुना लै नाचोमजि येता चिन्तादि मा नुपा लैरब्रा सिनि क्वेश्चन लाग्दोइस होय मयुम पालाब्रा सि याम इकाइनि गाइने अखंग मफमददि अदो लैजे लैसाबिना मतन सुपदा ओइदा लै सिनगनी मौना येता सिनगनी हाइबसे अखोइ हुजि कन्फ्यूज तौरि अदगी मरोइना मसि अखोइ थौदो वाथोक थोकपा हाइतारे लोंग खोंदोंबा अदुगा लाना थरम कइगी लै लांगकपसिदा ताब हेक्ता लोर हेक्ता नमजे थेसन बसे खुद संगबा जगा am खुद संगबा लामफंगबम द थेटपा दong तवे तवैति सि यादे मदुइ वहन थोक लै अदुना नि लै लांगिस लै लांगबि वहन थोक सि याम लुइ अदुना नासोम जि सेमकपा मतमदा खोइगी समजिरैसि कैनोसे समजिरैसि सेमकपा मतमदा खोइ लै मखल अहुम दै ता यादे इपा इपु अदुनि थेले इसम चंबा लै नते मतम अमददि अखोइ हजिक मोबाइल दका पाखंग लैसाबिसिंगना नुसि वारोन का फोंदोंनरि मयामजे मतमदि लैना फोंदोंनरिने अइना नुपि अमदा पाखंग अमना नुपि लैसाबि अमदा लैजि पिरंबा माना नुसिजदना पामजदना अदो लैसाबिसिना यानिंगगदि लैदो अदम हलकने लैसाबिसिना मान हाइदो यारगदि माइ समलांग अमना लै मकोक्तो येला हलक्तोइने अदोइदि मासिना यारे दो ताइने समाइन तौदना अखोइगी लैरिबा अमरमदा मु खुनाइ लोंदा मु येंगसि खुनाइसदैदा अखोइगी नुपिजिंगना लौरिबा रोलसि याम चाउइ हाइतारे अदुबु लौरिबा रोलसे फजनासु लौबि हाइतारे मेतै नुपिजिंगी रोलसि खुनाइदा अदु अखोइ कमाइन तौगेदा अइना कैनो तौरिबा लौरिबा रोलदो अदु चटनबिगी मतुंगिना अखोइ करमाइना चलगा लौगनि हाइबसिदि याउद्रबो हाइदि रोलदुदि अदुम लौबा फाउंडेशन दि याउद्रबो फाउंडेशन याउदबनिना मसिगी लैरिबा मैतै नुपि अमना युम पोलकपदगी नत्रगना माना लैसाबि मपुंग फारकपदगिना माना मयुम पांदोरिगी पांद्रिंगेगी तांकक्सिदा माना खंगजबा याबा कांगलोन मयाम अमा माना युम पालकपा मतमदा कै तौनी हाइबा अदि अमु युम पालबा नुपिना मागी खुनाइदा मागी रोलसि करिनो इमुंग मनुंगदा मागी रोलसि करिनो अदुगा माना सोसाइटी सि खुनाइसदा मागी रोल करिनो का हाइबसि मसि अखोइ लैरिबा चन्नबि मयामसिंगसे मसिगी फाउंडेशन से खंगगा अखोइना लौ थौदांगसि लौरगदिने अखोइना चंगसलिबा नत्रगा लौरिबा थौदांगसे अखोइ माइ याम तोइना पाकनेबा अदु नतबिदा अखोइ तावरगा अखोइ चटपनिना मकोक्तुना चिंगगा अखोइ मयामसि मतुंगिना चटकनि कैम खंगोय अदुगा मकोक्तुना फेल ओइ मतमदा अखोइ मयाम लोइ फेल ओइने अदुदुना मकोक ओइरिबदुनासु माइ मतुंगदा इनरिबा मयामसिंगदा कन्विन्स तौबु ngamde leite तौसु तौदे अदुगा तौबुसु ngamde अदुगा मतुंगदा इनरिबा मयामसिंगसिनासु कैनो खंगदे खुदम अमा हाइजगे अखोइ होजिक मीटिंग अमा तौनी हाइनी अदो बसता मयाम से खोम पुनेबा मीटिंग मफमदुदा ngangnaribo ado kari hainaiनो खंगदना अखोइ मयामसे मुलोइ हलकनेबा सिगी खुनाइगी खोई करी हाइतारे तौरिबा थौंगसे मसी फाउंडेशन याउदबा थौंग कोयबा अदु खुनाइगी फाउंडेशन सिदा अखोइसे चटलगा अखोइगी थौदांगसे लौबो तारगदि चाइनानागा ngasi चाउखलिसे अदुनेबा मसागी ओइबा कल्चर रुदा फाउंडेशन ओइहलगा मोइगी लेंगा लोन नत्रगा मोइगी थौदो खुदिंगमक्तो तौबनिना मोइजि याम थुना वर्ल्डसिदा पावर ओइंगमेबा अदुगुम्बा अखोइजु लैरिबा फाउंडेशन मयामजिंगसे अखोइ
leishabina kai tawgani pakhangna kai tawgani aduga mauna kai dawgani yum pala nupana kai dawgani haibase matam amadadi pakhang phal leisha phal haidana phal lingaga laikai dugi khundugi ahal laman jingna faja fajana tambiramaga madu maina takpiramba mayam jing tonga si adu su leitre aduga karigomba amata akhoi khangdana akhoi se manglanda dum tawraga ai leishabini ai pakhangni ai maune na dum chatpase masigi leiriba gap se masi hujiki tawduriba changdamnaba sida khatang fit toksanbagi tanja phangdana toksalhoragadi khara gaidi ai masi kanagani yamna masi chumgani na I thamjage yam chume yam na marek chumna su takpire aduga tongana Leima gi Khongthang amadi Poirei Chanu gi ani sigi yaubiri ba singsi da su sigum bagi thoromama pangthokpa matamda yamna maruina thaurom si pangthokpada aikhoi gi oiba pot khara su uba phanganeba mahoksa matam khara du uramdaba haitare misto ini kholini haraga phi khara dress designing khara tor thokpadudi masak phajaba wangang ba heba presentation heba du pangta taki hantaki awon ba hong khara lakadori bisidadi aikhoi gi launchat aduga aikhoi gi phurup sigi ningol amoina mayum pan khara su hana khangdena palamaga liglam kharadi khangne na bagi tanja amadi pigadori haibu wafam sidi yam senge pangthokodori bisi yam seng harkanda aikoina matam amadadi masi akhoi gi culture nate aduga samaina miski ade pigeon sigum se pangthokpa yaroi haibna singba phawda minna ba mayam do akhoi gi oiba potu yarok taba haitare haujing akhoi gi oiba liglam sida lagadi masida su mayam na support torokada haibagi wakhalon da su leje aduga yamna samamna ba khara su leiri mayamna amuba chandan thilagadi madu pakhra lukhra ni gan tawba duna hujiki akhoi gi nupi masa sing lesabi na phawbada malem leisa namaga hujiksi khara kha hore tonga tonga social media daga sum hore malem leisa thin basima puri leita budu nati akhoi gi masigi chanaron jin habda ngasigi akhoi gi radio tabiri bising amdi YouTube gi khutang di geng biri bising dasu malem leisa gi matang da ojana khajik ga mayam da khanghan biram di am ngai ni malem leisa nami si kari gi no haidna akhoi gi nupi leisa bim sam jukta namme moksu jikti namme haijariba yam summi masi akhoi Hindu gi sandol haibu da akhoi challenge to bunati aduga changdamna basunati masigi concept se tongan tongali Hindu gi sandon thing thillise masi akhoi cultural activist oina leijawa khoina haibedati masi religious ki oibo afam lomda khara solakpani nungai jati adubu atopagi sandol thilli do haidraga su malem lei sanamba sida ai adum haijage masi akhoi gi di lining gi mai leina ba pochak am khakne akhoi gi lamdam se Manipur se amuba leisana kaino oibani leihau oiba haitare amuba leisajina leihau oijabane akhoi dum tawtharaga khitang yengbiu mathak sida khoina mayam masu uraga su khoi khitang tawthabda amuba leisana dum hekta khoi leirongane masi atopa lamda su leirongani adu oraga su akhoina leisa asengbado amuba si kai lori no har kanda akhoi na lamlen lawba haidana akhoi paipu gi chanabim lei angang ji pogla ani adu kanda malem lekha kaino malem khongdo malem tahidi ko haiba ma leibane chanabim leimne poglei bangang je malem de hekta khongta han ba yade ba numit matam munna yengaga afaba numit thaban yengaga angang je malem khongda hanne ba madugi khongda han basida lamlem lawba haina thoromam pangthokane ba masdi da thangchina mana tagadori mafam do akhoi haidok tana khotok haidi thangdo na marol ahum haidokani haitare adugi marol ahum je haidok da phangba leisa do madu aseng ba leisani mathakki akhoina amot akaina thallaba leisa si natte adugi aseng ba leisa do lawjaraga namjabane masudi khetangbu haido de khoida amu vekta phangbudu amu namjabane tasengki di akhoi lining lon gi Meitei gi lining gi matung in haitare saname lining gi matung in na malem se ima se masigi matam pakta akhoi si khoina phattaba khoding mak se malem mai matam pakta ne khoin tauris aduga akhoina phajare na khalliba nungaire na khalliba haure na khalliba punamak se malem ima dagi loina phangjabani aduna sigumba malem ima gi mathak sida phattaba tore malem mai mathak ta tawba ahawba nungaiba phajaba punamak su malem ima dagi phangba aduna ima ma gi laman se aigi mapoksina kaidongai da singmung ngammaroi do bane aduna ima nangbu aigi laibaksida thangkat saraga ima nangi laman singba sakjage ko haidana laibaksida thangkat chaba haibasini akhoi lining lon gi leiriba concepts masu ji amubani adu aina haijai doni mathaki masu kayagi masu jinate masidi phattaba amot akai mayam ama nansan laga leibani na manungi
ꯊꯥꯡꯅ ꯂꯝꯂꯦꯟ ꯂꯧꯕꯗ ꯍꯥꯏꯗꯣꯛꯏꯕ ꯂꯩꯔꯣꯟ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯐꯪꯕ ꯑꯁꯦꯡꯕ ꯂꯩꯁꯥꯗꯣ ꯃꯗꯨꯅꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏꯅ ꯅꯝꯕꯒꯤ ꯑꯃꯨꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯖꯕꯁꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ ꯑꯗꯨꯅ ꯃꯁꯦ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯇꯝ ꯄꯥꯛꯁꯤꯗ ꯍꯤꯡꯖꯕꯗ ꯑꯩꯅ ꯇꯧꯁꯜꯂꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯗꯨꯒ ꯑꯍꯥꯎꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯅ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯃꯇꯥꯡꯁꯨ ꯈꯪꯖꯕꯗ ꯑꯗ ꯀꯅꯥꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯗꯨ ꯆꯠꯂꯕꯁꯨ ꯆꯠꯇ꯭ꯔꯕꯁꯨ ꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯙꯔꯝ ꯑꯃꯗ ꯆꯠꯂꯁꯨ ꯑꯩꯅ ꯍꯧꯔꯛꯈꯤꯕ ꯑꯩꯒꯤ ꯏꯗꯨꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯨ ꯊꯤꯔꯛꯀꯥꯟꯗꯗꯤ ꯉꯁꯥꯏ ꯃꯐꯝꯗꯨꯅꯦꯕ ꯃꯗꯨꯗꯒꯤ ꯃꯥꯅ ꯄꯥꯝꯕ ꯑꯗꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯨꯅ ꯐꯤꯕꯝꯅ ꯍꯣꯡꯈ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯨꯗꯤ ꯃꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯦ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯄꯗꯨ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯛꯐꯝꯗꯨ ꯃꯗꯨꯒꯤ ꯂꯤꯛꯂꯝꯗꯨꯗꯤ ꯃꯗꯨꯗꯒꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕ ꯌꯥꯗꯕ ꯑꯩꯅ ꯍꯤꯟꯗꯨ ꯆꯠꯂꯒꯁꯨ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩꯇꯩ ꯑꯃꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯐꯅꯌꯥꯝ ꯍꯤꯟꯗꯨ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟꯒꯤ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯠꯂꯤꯕ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯌꯥꯝꯅ ꯑꯁꯨꯝ ꯍꯥꯏꯕꯤꯕꯗ ꯃꯥꯂꯦꯝꯁꯤꯗ ꯍꯦꯛ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯀꯨꯝꯊꯔꯛꯄꯗ ꯃꯥꯂꯦꯝꯁꯤ ꯈꯣꯡꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯨꯝꯃꯤꯕ ꯃꯤꯅ ꯐꯥꯎꯕꯗ ꯂꯥꯏꯕꯛꯇ ꯈꯜꯂꯒ ꯃꯥꯂꯦꯝ ꯏꯃꯥꯗ ꯈꯨꯔꯨꯝꯃꯒ ꯉꯁꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯐꯠꯇꯕ ꯍꯥꯏꯁꯤ ꯃꯥꯂꯦꯝꯁꯤꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯐꯕꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪꯒꯤ ꯅꯊꯛꯇ ꯂꯣꯏ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗ ꯍꯦꯛ ꯅꯝꯗ꯭ꯔꯐꯥꯎꯗ ꯈꯨꯠꯅ ꯅꯣꯟꯊꯔꯒ ꯆꯠꯄꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯣꯏꯅꯃꯛ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯗ ꯃꯁꯤ ꯀꯟꯚꯔꯠ ꯇꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯖꯤꯠ ꯆꯥꯟꯗꯝꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃ ꯈꯣꯡꯊꯥꯡ ꯑꯣꯔꯒꯅꯥꯏꯖꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯇꯤꯝꯗ ꯌꯥꯎꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃ ꯈꯣꯡꯊꯥꯡ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤ ꯈꯛꯇꯒꯤ ꯑꯣꯏꯕ꯭ꯔꯥ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯁꯦ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯌꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯃꯩ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯣꯏꯔꯩ ꯆꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯟꯖꯔꯤꯕꯒꯤ ꯃꯔꯝꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯆꯅꯨꯔꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯏꯕ ꯃꯆꯠꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯈꯔ ꯂꯧꯖꯅꯤꯡꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕꯗꯤ ꯌꯥꯏ ꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯌꯨꯝꯕꯥꯜ ꯂꯣꯟꯆꯠꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯥ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯕꯦꯁ ꯇꯧꯒꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯡꯃꯤꯒꯤ ꯇꯝꯃꯤꯒꯤ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁꯀꯤ ꯃꯩꯇꯩ ꯈꯛꯇꯅꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕꯁꯦ ꯌꯥꯎꯕꯗꯤ ꯂꯣꯏꯅ ꯌꯥꯏ ꯆꯨꯝꯅꯒꯤ ꯄꯤꯖꯟ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯁꯦꯡꯅ ꯃꯗꯨ ꯈꯪꯉꯒ ꯉꯥꯛꯇꯅ ꯂꯩꯕꯗꯤ ꯌꯥꯎꯕꯕꯨꯗꯤ ꯌꯥꯏ ꯇꯧꯕꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯖꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯍꯦꯛ ꯃꯅꯤꯄꯨꯔꯤ ꯃꯄꯥꯟꯗ ꯆꯠꯈꯤ ꯃꯇꯝꯗ ꯃꯐꯝ ꯂꯝ ꯄꯟꯖꯗ꯭ꯔꯒꯁꯨꯀꯣ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈꯤꯕꯁꯤꯡ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯠ ꯏꯆꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯍꯧꯔꯤꯗꯨ ꯃꯁꯛ ꯃꯥꯟꯅꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯈꯛ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯛ ꯃꯥꯟꯅꯕꯤꯅꯤ ꯑꯩꯈꯣꯏ ꯁꯛ ꯃꯥꯟꯅꯩꯅꯦ ꯍꯥꯏꯕ ꯏꯆꯠ ꯏꯆꯦꯅꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯖꯕ ꯑꯗꯒꯤꯗꯤ ꯐꯅꯦꯛ ꯍꯦꯛ ꯁꯦꯠꯄꯒꯤ ꯃꯑꯣꯡ ꯐꯤꯖꯦꯠ ꯆꯛꯆꯥꯒꯤ ꯃꯑꯣꯡ ꯑꯗꯩ ꯍꯦꯛ ꯊꯣꯛ ꯇꯧꯔꯀꯥꯟꯗ ꯂꯥꯏꯕꯛꯇ ꯊꯛꯅ ꯃꯥꯏ ꯁꯤꯟꯗꯨꯔꯒ ꯍꯦꯛ ꯅꯝꯕꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯀꯔꯤꯅꯣꯃ ꯑꯩꯈꯣꯏꯅ ꯀꯣꯏꯖꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯐꯩ ꯑꯃꯁꯨ ꯐꯠꯇꯦꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯅꯕꯤꯔꯁꯅꯨ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯎꯕꯗ ꯀꯗꯥꯏꯗꯅꯣꯃꯗꯤ ꯁꯨꯝ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯁꯨꯝ ꯃꯄꯥꯟ ꯂꯩꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤꯁꯦ ꯉꯥꯛꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯉꯥꯛꯂꯛꯈꯤꯗꯕ ꯇꯥꯔꯒꯗꯤ ꯃꯥꯡꯖꯕꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯅ ꯍꯧꯖꯤꯛꯁꯤ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯗ ꯂꯤꯁꯀꯨꯝꯕ ꯂꯩꯕꯤꯔꯦ ꯆꯥꯎꯔꯥꯛꯄ ꯈꯪꯕꯤꯔꯕ꯭ꯔꯥ ꯑꯗꯨꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯕꯦꯝꯕꯔ 10 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯑꯦꯗꯃꯤꯁꯟꯒ ꯇꯧꯕꯤꯗꯅ ꯂꯩꯕꯤꯔꯦ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯇꯥꯡ 10 ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯂꯥꯁ ꯗꯦꯠ ꯑꯣꯏꯕꯅꯤ ꯑꯣꯛꯇꯣꯕꯔꯒꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯟꯖꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯁꯤꯟꯖꯕ ꯅꯠꯆꯗꯦ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯕꯨꯠꯅꯨꯡꯗ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯕꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯁꯤꯟꯖꯕꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯈꯟꯖꯕꯁꯦ ꯂꯩꯃꯗ ꯃꯤ 10 ꯅꯨꯄꯤ 10ꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗ ꯃꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏ ꯊꯥꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯏꯔꯩ ꯆꯅꯨꯅ ꯊꯣꯟꯖꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯍꯧꯖꯤꯛ ꯃꯩꯇꯩ ꯆꯅꯨ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯆꯍꯤ ꯍꯟꯇꯛꯀ ꯁꯨꯅ 4ꯔꯛ ꯁꯨꯅ ꯃꯣꯏ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯃꯥꯡꯗꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯩꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯉꯝꯖꯕ ꯈꯔ ꯂꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯄꯥꯟꯂꯣꯝꯒꯤꯗ ꯑꯃꯨꯛ ꯈꯤꯇꯪ
ꯑꯩꯈꯣꯏ ꯁꯤꯗ ꯈꯛꯇꯪ ꯁꯦꯝꯕꯗ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯁꯔꯨꯛ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯄꯣꯏꯔꯩ ꯆꯅꯨꯁꯨ ꯍꯥꯞꯆꯕꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯤꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯁꯣꯅꯤꯇꯥ ꯂꯩꯃ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯕꯤꯁ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯁꯤꯅ ꯃꯧꯁꯤꯡꯅꯒ ꯁꯝꯕꯨꯟ ꯄꯨꯟꯕ ꯁꯝꯕꯨꯟ ꯄꯨꯟꯕꯒꯤ ꯃꯑꯣꯡ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯝ ꯊꯥꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯧꯁꯤꯡꯁꯤ ꯃꯁꯝ ꯊꯥꯗꯣꯛꯄꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯥꯏꯌꯦꯕ ꯅꯀꯨꯕꯣꯛ ꯂꯩ ꯅꯁꯝ ꯊꯥꯗꯣꯛꯀꯅꯨ ꯅꯥꯇꯩ ꯂꯩ ꯅꯁꯝ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯈꯔ ꯉꯥꯛꯇꯕ ꯈꯔ ꯉꯥꯛꯄ ꯈꯔꯅ ꯂꯣꯏꯅꯃꯛ ꯉꯥꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯐꯣꯟꯗꯤ ꯑꯉꯥꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯧ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯀꯣꯛꯇ ꯑꯗꯨꯝ ꯄꯨꯜꯂ ꯂꯩꯕ ꯃꯗꯨꯗ ꯁꯦꯟꯅꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗꯨꯝ ꯑꯗꯨꯒ ꯁꯝꯕꯨꯟ ꯄꯨꯜꯂꯒ ꯏꯚꯟ ꯁꯝꯕꯨꯟꯁꯦ ꯀꯥꯏꯊꯔꯛꯄꯗ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯂꯝꯆꯠ ꯆꯠꯂꯝꯅꯤꯒ ꯍꯥꯏꯅꯕꯒꯤꯐꯥꯎ ꯂꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯒ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯕꯤꯁ ꯁꯨꯅꯤꯇꯥ ꯂꯩꯃꯗꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯒ ꯍꯥꯏꯇꯥꯔꯦ ꯃꯧꯒꯤ ꯁꯤꯒꯨꯝꯕꯒꯤ ꯂꯤꯆꯠ ꯈꯔꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯔꯤ ꯀꯔꯤ ꯑꯩꯒꯤ ꯑꯈꯪꯕ ꯈꯔ ꯍꯥꯏꯖꯒꯦ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤꯗ ꯂꯥꯏꯔꯤꯛꯇ ꯅꯠꯇꯦ ꯄꯥꯊꯥꯡ ꯅꯥꯏꯅ ꯄꯨꯊꯥꯡ ꯅꯥꯏꯅ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕꯗꯨꯕꯨ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯆꯠꯆꯕꯒꯤ ꯄꯔꯝ ꯈꯔꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯝꯂꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯝ ꯉꯥꯡꯉꯕ ꯑꯍꯟꯗꯨꯅ ꯍꯥꯏ ꯂꯨꯈ꯭ꯔꯥ ꯄꯔꯈꯥ ꯑꯣꯏꯒꯅꯤ ꯆꯥꯗꯥ ꯅꯧꯗꯥ ꯐꯪꯉꯣꯏ ꯑꯉꯥꯡꯁꯦ ꯃꯁꯝ ꯃꯨꯅꯕ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯒꯤ ꯍꯤꯗꯥꯛ ꯑꯣꯏꯕ ꯑꯗꯨꯝ ꯇꯩꯅꯔꯝꯃꯤ ꯇꯦꯟꯇꯛꯅ ꯍꯥꯏꯔꯕꯗ ꯃꯗꯨꯗꯒꯤ ꯆꯠꯊꯔꯛꯄꯗ ꯁꯥꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯃꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯁꯤ ꯃꯥꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯃꯥ ꯑꯋꯣꯟ ꯁꯝꯖꯤ ꯍꯥꯏꯗꯅ ꯆꯨꯝꯃꯤꯀꯣ ꯏꯕꯨꯡꯉꯣ ꯑꯋꯣꯟ ꯁꯝꯖꯤꯁꯦ ꯀꯤꯒꯅꯤ ꯁꯦ ꯑꯩꯉꯣꯟꯗ ꯈꯪꯖꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝꯃꯛꯄ ꯃꯇꯝꯗ ꯄꯥꯈꯪꯕꯒꯤ ꯃꯉꯥꯎ ꯊꯤꯔꯕ ꯄꯣꯠꯇꯣ ꯈꯣꯡꯊꯥꯡ ꯂꯩꯃ ꯏꯃꯥꯅ ꯂꯩꯆꯤꯟ ꯃꯄꯩꯅ ꯁꯝꯂꯥꯡ ꯑꯣꯏꯔꯒ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯀꯤꯈꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯖꯕ ꯍꯥꯏꯕꯗꯤ ꯑꯍꯟꯁꯤꯡꯒꯤ ꯑꯣꯏꯕꯒꯤꯗꯒꯤ ꯈꯔ ꯂꯧꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯆꯠꯊꯣꯛꯈꯤꯗꯧꯔꯦ ꯑꯩ ꯀꯣꯛꯇꯤ ꯂꯨꯖꯔꯨꯔꯦ ꯁꯝꯗꯤ ꯆꯣꯠꯂꯤ ꯃꯇꯝꯁꯤꯗ ꯃꯇꯝꯗꯨꯒꯤ ꯏꯕꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯁꯥꯃꯩ ꯃꯇꯣꯟꯁꯦ ꯀꯤꯁꯤꯟꯅꯩ ꯑꯩ ꯏꯄꯨꯔꯣꯏꯕꯗꯨꯅ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯃꯇꯣꯟꯁꯦ ꯀꯤꯁꯤꯟꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯖꯥꯏꯟꯅꯤ ꯂꯩꯇꯦꯡꯅꯤ ꯐꯖꯕꯅꯦ ꯍꯥꯏꯗꯅ ꯄꯀꯛꯇ ꯀꯛꯅꯩ ꯑꯗꯨꯒ ꯁꯝꯒꯤ ꯄꯣꯠꯁꯤꯃꯗꯤ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯍꯟꯅꯤꯡꯉꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯊꯥꯒꯠꯆꯔꯤ ꯁꯤ ꯃꯇꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯁꯤꯗꯒꯤ ꯈꯔ ꯈꯔ ꯊꯥꯞꯇꯣꯔꯛꯄꯗꯣ ꯃꯗꯨ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯅ ꯊꯧꯔꯝꯁꯤꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯈꯪꯗꯕꯒꯤ ꯇꯧꯖꯔꯝꯕꯁꯨ ꯌꯥꯏ ꯐꯦꯁꯟꯅꯤ ꯀꯥꯏꯅ ꯌꯥꯏ ꯈꯜꯂꯒ ꯁꯨꯝ ꯆꯠꯈꯤꯕꯗꯣ ꯉꯁꯤꯒꯤ ꯆꯠꯈꯤꯕ ꯃꯤꯔꯣꯟꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 20ꯒꯤ 50ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯟꯗꯨꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯛꯈꯤꯗꯕꯁꯨ ꯌꯥꯏꯕ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯄꯟꯕ ꯑꯃꯗꯤ ꯆꯠꯅꯕꯤꯗꯨ ꯈꯪꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯂꯩꯔꯝꯃꯒꯗꯤ ꯑꯊꯤꯡꯕꯁꯤꯅ ꯍꯦꯟꯅ ꯃꯃꯥꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯩꯊꯣꯟꯅ ꯍꯥꯏꯕꯤꯈꯤꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕꯁꯦ ꯃꯊꯛꯇ ꯂꯩꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯤꯡꯗꯨꯅ ꯆꯍꯤ 300ꯒꯤ ꯃꯃꯥꯡꯗ ꯁꯣꯏꯔꯝꯕꯗꯨꯅꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕ ꯃꯤꯡꯒꯧꯗ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ 64 ꯍꯦꯟꯅ ꯄꯥꯟꯈꯤꯕꯁꯤꯗ ꯃꯃꯥꯡꯗꯒꯤ ꯅꯥꯎꯈꯣꯝꯕ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯂꯣꯏ ꯂꯩꯔꯝꯃꯤ 50 ꯁꯨꯕ ꯅꯤꯡꯊꯧꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤ ꯃꯤꯔꯣꯟꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯃꯤꯡꯕꯨꯗꯤ ꯄꯟꯖꯔꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯤꯡ ꯐꯥꯎꯕꯗ ꯀꯔꯤꯒꯤ ꯊꯣꯜꯂꯝꯃꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯇꯧꯗꯅ ꯈꯕꯔꯗ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯉꯥꯟꯕ ꯀꯧꯖꯔꯦ ꯑꯉꯝꯕ ꯀꯧꯖꯔꯦ ꯀꯥꯏꯅ ꯑꯣꯟꯊꯣꯛꯄ ꯃꯤꯡ ꯑꯣꯟꯊꯣꯛꯄꯒꯤ ꯈꯕꯔꯗ ꯐꯣꯡꯊꯣꯛꯑꯒ ꯃꯥꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯄꯒꯤꯐꯥꯎ ꯇꯧꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯒ ꯃꯤꯡꯒꯧ ꯊꯧꯒꯧꯗꯒꯤ ꯍꯧꯔꯒ ꯉꯁꯥꯏ ꯑꯣꯖꯥ ꯃꯩꯊꯣꯟ ꯍꯥꯏꯕꯤꯕꯗ ꯆꯍꯤ 300ꯒꯤ ꯃꯃꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯀꯥꯏꯊꯔꯛꯈ꯭ꯔꯕꯅꯦꯕ ꯃꯁꯤ ꯃꯈꯣꯏꯅ ꯁꯤꯜꯂꯝꯕꯗꯨꯅꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯨꯝꯊꯣꯛꯑꯒꯦ ꯍꯥꯏꯇꯥꯔꯗꯤ ꯇꯨꯡꯗ ꯂꯥꯛꯍꯧꯗꯕ ꯃꯤꯔꯣꯟꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯕ ꯐꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯗꯥꯏꯅꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏ ꯏꯆꯜꯒꯤ ꯋꯥꯈꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯁꯤꯜꯂꯕꯗꯤ ꯐꯒꯅꯤꯅ ꯈꯜꯂꯛꯏꯁꯤ ꯀꯔꯤ ꯋꯥꯈꯜ ꯎꯔꯨꯕ ꯀꯔꯤ ꯊꯧꯗꯣꯛ ꯎꯔꯨꯕꯗꯩꯅꯣ ꯏꯚꯟ ꯏꯁꯥꯃꯛꯁꯤ इंटरनेशनल मॉडल अदुगा ओइदिबनी तंकक कयारक तमना कयारक हंजन हंजन लौरबनी करी वखलो लाकपदगिनो मसिगी वखलनसे पुथोपिरेसि हौदोपिरेसि सिगी लैमगी खोंथांग हाइबा ममिंगसे आइना सिगी मिंग सिबावदा थोनबा होनबदा मतम यामना चंगी अदगी अहल मयाम अमा तानरबा मतुंगदा आइना मिंथोलसे थोनजाखिबने आइना सिगुंबा अमा सिल्लगदी हौजिकी इंखलगलिबा मौना हाइदि मौ हौजिकांदी
थाइनदी चाही लेरमी युम पानबगीको अदो हौजिक्ति युमसे nganta nganta पानबगी चटनबी अमा लाए हाइजरिबा अदु लाकबना मरम ओइबना nganta nganta पालबनिना युमबा लोनसे कमाइना पानगनी हाइसे खंगद्रबनिना nganta युम पालगा nganta ना लुखा ओइबसु मयाम अमा यावे अदगी युमबा लोनदो चानाद्रमनिना मपुरोइबा खाइनरगा हाइदी तोंगान तोंगान लेबसु मयाम अमा लाएको अदुगा अइगोंदा केस मयाम अमा लाकबा हाइतारेको अइगोंदा हाइदी आइगी नुपादो अदु तौरे आइगी नुपीदुना अदु तौरे अदुगुमा मयाम अमा लाकबदुदा आइना सुम केस तो सॉल्व तौनबबुदी होने अदुबु सिउ मयामजे खोइना खितंग चुमथोरागदी चुमबम पोरागा मयामसे खंगमिनरगदी काइथरा इब युमबा लोन अदगी मयामसे खंगमिनरगदी काइबगुंबा दे खना चैनबसे खरबा मखै हंधबा ngमगद्रा हाइना खनबदगी आइना सोसे सिन्नबा हाइना मयामदा तानाजबनी मखाता नमो खंजगे सोरजित चांदमदगी अखोगी हारिबा मसिदे खोगी फुरुपसिगी ओइबा चना कांगलोन कया मरुम मसिगी राउंड सिदा सोइदन लेगने न खले अदुगा हारिबा सि मरोइना मपान द खुंदा लेतारिबा सिगुमलबा निंगोल सिंग अखोई चनु सिंग अदु लेमा हाइतारे मयुम पालाबा सिंग सिगुमबा सिंग असिदा अखोगी ताकदोरिबा अदुगा खरदी फुरुपसिगी ओइबा यावगदोरे करी करी फुरुपसिगी ओइबा राउंड हाइतारे नि को माइगी कनो सिदा कॉम्पिटिशन सिदा करी करी राउंड गा थंबिबे ये मसी कनोगी ख्वाई अहमद अखोगी नुपी अमा ओरगदी लेमा नत्र चनु रामनगदी अयुकी अखोगी सिंथादा अखोगी कनो मैरा लांगबजे मैरा लांगबजे मा अहम मतम द कोई पंथोक जगनी अनी सुबदा अखोगी तंगाई फद्रबा अखोगी लाइहाक ततगी तना थाना याद्रबा हाइतारे अखोगी लोंग खोंदोंबगी सिमबगी थरोम अमा अदुगा अरोइबदा अखोगी इपाइपु लाइहाक ततगी चनारलबा अखोगी लाइहराउबगी राउंड अहुम जे स्वाइन तरो पांथोकनबा को याम कन्न सिम साजरे हाइतारे हारिबसिदा अखोगी तोंगाना सहेनबिगी पांथोखिबा सिंगदा हाइतारे को मौसादि यावरमदबा खरा हाइतारे यामना अखोगी मचोय मचोय तारबा सिंगसिदासो अखोगी हाना लेजरिबा सिंगसे मसि खंगहनबगी हाइतारे याम नुवाइजे अदुगा लोइसिलकपदा लाक्सगे अखोगी हारिबा पोलम सिंगसिदा अखोगी ngसाइगी लेबिरिबा चना कांगलोन मयाम असिगुम्बा सिंगसे अखोइसो हौजि खता खंगबा यावी समना हाइजरबा ओजा गुरु सिंगना हाइबा खोटबा हुजि सोशल मीडिया गी मतमदा ए खुमिते जी समाइ तोरम बोइरे समाइ तोविना गा हाइबसे मसिबु खंगहनबगी दमा अखोइदा ताकपिननबगी दमा अखोइना चाउरागा खंगबा ngaibagi matam dugi mahuta अखोगी एजुकेशन की सिस्टम दा मसी करम क्लास तगिनो खरब वखन मेन तारकपदगी हाइगद्रा अदुम खर खर मसिबु सब्जेक्ट अमो ओइना याहोनबगी नत्रगा अदुमगी पांदमगासु लेबिब्रा मदुगी खोंथांग अमा लाकपना फब्रा अदुगी मोड खर हाइतारे अदुगा अखोगी लेदिबा मियामसुदा हुजि एजुकेशन सिस्टम जुन ह्यूमन रिसोर्स हाइरबनिना मी मन हिंगना होनरपदा महि हेतबा यादबा थक्सी गासे खंगदबा यादबा ओजा गुरु ममा मपा खंगबा सिगुम्बा खकिनियो खर तु खंगनतन हाइतारे अखोगी चनबी लिकलम नुपी सिंगनसु मरोइना हाइरिबा सिंग असिगी हाइतारे पुलप खंगजलकांदा मसिबु तापी तंबिबा रूट तगी हौरगा तापी तंबिरगदी करी हेन खुदोंग चाबदी फनी खले ओजाय मोड हाइतारे पुलप सुपचलगा अमुतों तंबिउ मसे हौजिकी लेरिबा मणिपुर की एजुकेशन की पॉलिसी हाइतारे मसिदा हापकादी याम फने खले अदुबु अखोइदा अखोइन खंगदबसि मसे नॉन फॉर्मल एजुकेशन ओइना अखोइना लाइहराउबसिदा मतम सांगना अखोइदा ताकपी तंबिरिम लाइहराउबजे अखोइना लान उबा हाइतारे अखोइगी मियेंगसि खुनाइगी मियेंगसि लाइहराउबदा येंगिबो खुनाइगी मियेंगसे नुपीबो ओइरो नुपाबो ओइरो लान येंगबो हाइतारे लाइहराउबसिना अखोइदा तंबिरिसि कइनो हार कांदा थक्सी खासी मसी मरोइना थक्सी खासी तंबिरी कइनो थक्सी खासी जे नुपागी फंबमदा अहनगी फंबमदा नहाना नत्रगा नुपीना काखला फंबा यादे लाइहराउदो सि थक्सी खासी मखलम लाइहराउगी लाइगी नाकन नाकन दा फंबम माइबगी अदुगा अखोगी सेलुंगबगी लेनी लाइगी ओइ थंगबदा सेलुंगबिगी माइबिगी लेनी अदा सांग सांग वानी सारिसे मसी अमना लेमलोइ फमसांग कौई अमना लेमरेन फमसांग कौई नुपीजिंगना फमिजिना लेमरेन फमसांग कौई नुपाजिंगना फमिजिना लेमलोइ फमसांग कौई मसी ओन्नबदि यादेदना अदुगा तोसनरगा जुफम यादेदना मसी थक्सी खासी नाइबो खुनाइगी मसत्तुने सिदा लेरिस समाइना अखोई युमदसु आइगी इपागी फबुंगदा आइना काखला तुम यादेदना मसा ओइ आइना फमफमदा आइगी खोइगी कैनोदा फमेंदा आइना काखला फम यादेदना समाइना लेरिबो खुनाइगी थक्सी खासी मयाम अमा लेरिसि अखोइना नॉन फॉर्मल एजुकेशन ओइना मरोइना लाइहराउबदा अदुगा इमुंग मनुंगदा अदुम तंबीबनेबा अदगी अमना अमु लाइहराउबदा आई फनेयामना आइगी चानुपीदो निंगोल मयामदो
mau mayam do jin setana salwar setana chaluraga ju laibung da changaga mana lai khrom ge haim tamna ta thorom ma lai ki thorom do yauja ge haim tamda ma akhoi gi chana bi gi phije leiting na tana yaro ya si lai harau na tambiri ba para du ne adagi akhoi hojik lining da ju hai se ba lon si akhoi gi keno si lining si Christian na thadari ji million times of million ne adagi Islam na thadari ba Buddhist thadari ba mayam ji paisa mayam thadari ne ba aduna akhoi gi khunai da leiba mayam ju madu uraga maset ka ju dum yaurim ne mayam yauri dana yauri mase mayam ama tam of million da thadaraga su akhoi gi lai harau bosina akhoi gi lining je Meitei gi lining si khak tang natana wahai ama ba akhoi laibung da changam da ne lai harau bosina dum akhoi gi lining gi lon thawong thoda mayam du pura chat pane samaina lai harau bose yam maroi ba mayam ama lei hai base masi akhoi gi khunai sa jing jina yengbu ngam da ba hai tare maroina Hojik University of Culture da masigi department ama hange department du da masigi tangai fa da masigi leiri ba mayam jing khoi hojik nei na dana tambiri adu da aisu adum takpo yaujari hai tare aduna masida da taglakpa nainarakpa mahiroi do madu fazana nainagraba mahiroi khangraba mahiroi do kaidongai da khunai gi lon amang ba natra khunai gi akhoi masakshi khangdana toya ba akhoi ngasi khunai ji am charang nai bi maroi ba maramdi kainoi da khunai ji gi chatnabi ga anau ba lai ba chatnabi mayam ji gi marak ta tholok pa saye na bu ne adu masi gi saye na ba je akhoi na karom da siep ko da ge hai taraga di ani makshi mathau tai amana globalization ni akhoi yaw do yaroi do ba phone pai da yaroi na khoi si globalization da lai ni de amana ai gi phamen da ka khalaga ipa gi phamen da ka khala ai pham yaroi da na ani je ka maina turuga khoi pu ga ge yenga da ge hai bu sine ba khoi no ji mathau tari si aduna haurei ba isa nu pi jing aduga ai gi imung da lai ba mau jing je masai da akhoi na tambi ba ma takpi ba ma change ba masi gi tambi ba takpi ba gi mapham je hojik ti lai harau khak tang no oi hai je bani oi hai je aduna masina mase akhoi hojik ti chief minister na hanta ki mera hausong da jo hai ma gi chief minister gi warol lu thambirak pa matam da akhoi gi syllabus da khunai gi masi manau oi ba gi akhoi nungshina ba gi khunai lon se masi school gi syllabus da masi hapang amaga di yam phane na man thambi gi de le mi hojik ki chief minister jina madu kadai bo thabak oina pangthor ka dage pangthor oi dage hai bidu di yeng batai aduga akhoi gi khunai da leiri ba mayam na su masi khunai lon se masi hojik hap ta taraga di masi khunai lon je tambi da taraga di khunai je charang na ga dam chat kane aduna akhoi gi maphai da dum haira chat pa hai tare akhoi mang da chakhat ta ba tung da jo handa da maphai da dum haira chat pa hai tare adu mai tawni aduna hojik maroina private school khara da akhoi na yam kanna akhoi mayam je tan jaraga khunai lon je oja jing na class lor ko matam da khunai lon se wahi manga do ju tara do ju class khuding makta happy yo haidana khoi kan pressure tawdana hojik pudi khara private school jingda ka di tawnare syllabus out of syllabus da aduna maduna hayeng khunai lon se masina external exam ama tawbiraga maduda ma khara do isu pb bai yaraga di haidana khoi hojik ngangna jadana khara ka di tawre hai tawnare hai tare aduna khunai lon si khangdaba khunai gi lon mayam ji khangaga akhoi hojiki globalization gi post da khoi option bo orga di akhoi je akhoi oina leidoi ne yam chuma phang aduga hojiki globalization ji da di akhoi dom option ba khunai lon di khangdraba aduna chayena rakpa aduna kaidore hai kanda imung amada mapa ga macha ga pau fauna da ba mama ga macha ga pau fauna da ba se yam toina thoye ba khunai gi srang na ba marak si da aduna masi phan ji hai tai de hoji hodok pi ri ba khoi james na hodok pi ri ba school gi syllabus da ga haftana tambi bagi khudong sa ba se masi phangna na ba akhoi mayam na lawmin na ba honna min na ba ngangna min na ba ama mathau tai ain thamjage yam nuai je akhoi gi pangthok liba matam amada di hai tare lai harau bagi oraga su masi akhoi na mai bi nei thak irang tawba yongau ba thakpa cha ba na mama mapa macha masu punna yengminari min lai harau bai se culture punamak ki horofam oiribani akhoi amatani haiba interrogation gi punamak takli basigum mafam sida mate kharadi wai chai rubugum ba ma leiru kanda kana gum kharadi madu yengu badagi ikai jadana sattabu hudum yauksalakpa masida takli sidi akhoi gi haurakpagi mawong akhoi kar maina torgi malem gi leisem lon everything loin taiba chingmi tami nungsinabagi taiba aduga akhoi gi su
uthokchaba yaba cultural akoi uthokchaba isai su singi kumhai yengba yaba gi khudong chaba leiriba even ngasi phawriba folk oriba play sumang ni la krai de horok ya de lai haupam digi haubuda machi da akoi ge thamai chemi gi kali tension naraga khuram kharsa digi nupi kharsa nupa na kera kera sum tawbudagi jatra mayam na hai gi dinu even akoi gi loan mi gi loan oikraga su jatra wali gan hare mi loan de to poira magasu sumang ni la horok ki bagi su la haupam dei ni haibase asengba ngasi su aduga isai oiro everything mase kumhai ponu makse masidagi ni hailem ni semtok sadok ki badigi hauji te ong bayam lai ong ba khara su honga da khara wali ban lai di phasana haraule lai gi liklam du di manung phasana salaganda yum thang na bana kan de he ngau ro ga taw yon salak pai gumba maduna thaksan chasalaga lai gi poram da ka helakpa adu bu yam lai kai ngak chen badi ase punu mak singa sai gi thang je khuding gi school bag no school bag de ga na su leire oza sing na su sai oza na tambi da ekhoi gi makoina haijaba kari kari activities sing budna gi khudong chaba pi ba de gi extra vocational training pi ba plus angang sing du de khoi gi haurok pham liklam sig mari lena bo phong ga su dum oza sing na sabada kai dabra na khale tonga tonga bo jana hadi phaja wafam yawi christian gi damok to paisa thadai haibe jo khoina kalap gi nate mi gi phaja baduni mi gi phurup tu ngak na bagi damok ta even mi gi kano di hento khidra khoi gi lamdam ji lanjalak tan leiri sini then why Meitei singi leiri ba sana mahi lining gi damok to prithvi gi wang de chat na bagi kana amta no hoji bo khona dribe maram kari gi no adu khona de na khoi tumi lebdi yaroi law dab de adi ngasi sema ma tungi miro nam ngam na bagi adu ma masak to go tangai phade plus sigum ba senba khoi gi handaki Leima gi Khongthang Poirei Chanu han bo ina senbo ragasu masoi takraba sigum ningol sing adu leiri ba khoi chanura sing da ekhoi gi liklam se samaina leibani nakhoi na khundara ka sumasi kawbi ade ko haina ningsing buguma parama tambi bagi ne na haiba waroi sinjiga loina na ngasi gi damakta di akoi gi diamond radio da ngasi lingsin biraktana talk show akoi gi Leima gi Khongthang amadi Poirei Chanu ahan ba pangthok ka doriba sigi damak lingsin biriba aduga akoi gi maroi ba thodang lo biriba daina mayang lambam international model and social activist aduga akoi gi oja motu maniton manga cultural activist tonga tongan ba lepak sigi thodang kya lo biriba aduga akoi gi ima Sunita Leima cultural activist loina na hariba thorom sigi damak sinbi langbiriba da akoi gi organizer gi aduma thopuriba Isorjit Chandam aduga masigi organizer sisu akoi lingsin birakwa sigi damak diamond radio da hainga leter thagachari matang matam chabado mo haija tare leba ki sigu misu sing sidi khana badu loiba na roi doba singni matung da mo khoin haijar ko su taramna lakpi ni haibagi thajabag loina na studio lingsin birakwa sigi damak hana na thagachari thoram jari